ꯑꯕꯗꯨꯜꯂꯥ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯅꯨꯄꯤ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 8 ꯀꯩꯁꯨꯝꯁꯪ ꯌꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯦ 13ꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯔꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯊꯥ ꯑꯗꯨꯒꯤ 12ꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯌꯥꯏꯔꯤꯄꯣꯛ ꯆꯥꯡꯉꯝꯗꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜꯂꯥ ꯆꯍꯤ 15 ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 8 ꯉꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁꯠ ꯀ꯭ꯂꯥꯁꯀꯤ ꯀꯣꯔꯠꯅ ꯅꯨꯃꯤꯠ 35ꯅꯤꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯗꯨꯅ ꯀꯩꯁꯨꯝꯁꯪ ꯌꯧꯈ꯭ꯔꯦ꯫ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈ꯭ꯔꯕ ꯃꯈꯣꯏ 8 ꯑꯗꯨꯗꯤ ꯌꯥꯏꯔꯤꯄꯣꯛ ꯅꯤꯡꯊꯧꯅꯥꯏꯗꯒꯤ ꯑꯦꯝ.ꯗꯤ. ꯍꯦꯂꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯁꯖꯤꯁ ꯈꯥꯟ ꯆꯍꯤ 19, ꯌꯥꯏꯔꯤꯄꯣꯛ ꯇꯨꯔꯤꯍꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ. ꯁꯦꯔꯥꯖ ꯑꯍꯃꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯝ. ꯇꯥꯔꯤꯛ ꯑꯖꯤꯖ ꯆꯍꯤ 18, ꯌꯥꯏꯔꯤꯄꯣꯛ ꯅꯤꯡꯊꯧꯅꯥꯏꯗꯒꯤ ꯌꯨꯁꯨꯞ ꯑꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯈꯨꯂꯥꯛꯄꯝ ꯕꯛꯁꯔ ꯆꯍꯤ 19, ꯀꯩꯕꯨꯡ ꯁꯅꯥꯁꯥꯕꯤ ꯂꯩꯔꯛꯇꯒꯤ ꯍꯀꯤꯝꯒꯤ ꯃꯆꯥꯅꯨꯄꯤ ꯇꯥꯕꯥꯁꯨꯝ ꯆꯍꯤ 18, ꯂꯤꯂꯣꯡ ꯅꯨꯡꯒꯩꯗꯒꯤ ꯃꯨꯖꯤꯕꯨꯔ ꯔꯍꯃꯟꯒꯤ ꯂꯣꯏꯅꯕꯤ ꯔꯖꯤꯕ ꯕꯦꯒꯝ ꯆꯍꯤ 45, ꯂꯤꯂꯣꯡ ꯅꯨꯡꯒꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯔꯐꯤꯎꯔꯤꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯖꯤꯕꯨꯔ ꯔꯍꯃꯟ ꯆꯍꯤ 48 ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯃꯌꯨꯝ ꯂꯩꯀꯥꯏꯗꯒꯤ ꯑꯕꯗꯨꯜ ꯀꯂꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯑꯦꯂꯥꯏꯁ ꯇꯔꯤꯞ ꯆꯍꯤ 32ꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯣꯔꯠꯇ ꯊꯥꯡꯒꯠꯈꯤꯕ ꯔꯤꯃꯥꯟꯗ ꯄ꯭ꯔꯦꯌꯔ ꯑꯗꯨꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 12ꯗ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯕꯗꯨꯜ ꯕꯥꯔꯤꯛ ꯆꯍꯤ 55ꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯕꯥꯜ ꯑꯦꯁ.ꯄꯤꯅ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯦꯟꯗꯣꯔꯁꯃꯦꯟꯠ ꯂꯦꯇꯔ ꯑꯃ ꯏꯔꯛꯈꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯕꯗꯨꯜꯂꯥ ꯕꯥꯔꯤꯛ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜꯂꯥ ꯆꯍꯤ 15ꯒꯤ ꯑꯄꯣꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯦ 13ꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯕꯛꯁꯔ ꯆꯍꯤ 19, ꯁꯖꯤꯁ ꯈꯥꯟ ꯆꯍꯤ 19 ꯑꯃꯁꯨꯡ ꯑꯦꯝ. ꯇꯥꯔꯛ ꯑꯖꯤꯖꯀ ꯂꯣꯏꯅꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯅꯈꯤ꯫ ꯇꯨꯡꯗ ꯃꯦ 20ꯗ ꯃꯆꯥꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯅꯕ ꯔꯥꯖꯤꯅꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯔꯥꯏꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯠꯂꯝ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯇꯨꯡꯗ ꯃꯦ 22ꯗ ꯃꯁꯛ ꯈꯪꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯑꯔꯣꯡ ꯅꯣꯡꯃꯥꯏꯈꯣꯡ ꯑꯦꯔꯤꯌꯥꯗ ꯇꯥꯎꯊꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯍꯛꯆꯥꯡ ꯑꯗꯨ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜꯂꯥꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯈꯨꯗꯛꯇꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯍꯥꯟꯅꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯀꯦꯁ ꯑꯗꯨꯗ I.P.C. 302ꯒꯤ ꯁꯦꯛꯁꯟ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯑꯕꯗꯨꯜꯂꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨ ꯂꯤꯂꯣꯡ ꯄꯨꯂꯤꯁꯇ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:45 ꯆꯠꯄ ꯃꯇꯝꯗ ꯐꯥꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯇꯥꯕꯥꯁꯨꯝ, ꯔꯦꯖꯤꯅꯥ ꯕꯦꯒꯝ ꯑꯃꯁꯨꯡ ꯃꯖꯤꯕꯨꯔ ꯔꯍꯃꯟꯁꯨ ꯄꯨꯂꯤꯁꯇ ꯆꯪꯖꯔꯛꯈꯤ꯫ ꯑꯕꯗꯨꯜꯂꯥꯒ ꯊꯣꯛꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜꯂꯥ ꯑꯃꯗꯤ ꯇꯥꯕꯨꯁꯨꯝꯅ ꯂꯤꯂꯣꯡ ꯅꯨꯡꯒꯩꯗ ꯂꯩꯕ ꯔꯦꯖꯤꯅꯥꯒꯤ ꯌꯨꯝꯗ ꯁꯤꯟꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ A ꯑꯉꯧꯕ ꯑꯃ ꯇꯣꯡꯂꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯔꯦꯖꯤꯅꯥꯒꯤ ꯌꯨꯝꯗ ꯊꯨꯡꯈꯤ꯫ ꯃꯈꯣꯏꯕꯨ ꯔꯦꯖꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ꯫ ꯃꯗꯨꯗ ꯇꯥꯕꯥꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ ꯀꯥꯡꯉꯥ ꯁꯦꯝꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯖꯤꯕꯨꯔ ꯔꯍꯃꯟꯒꯤ ꯅꯧꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯦꯝ. ꯇꯥꯔꯤꯛꯅ ꯀꯥꯡꯉꯥ ꯑꯗꯨ ꯁꯦꯝꯈꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯖꯤꯕꯨꯔꯒꯤ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4:10 ꯔꯣꯝ ꯆꯠꯄꯗ ꯉꯥ ꯐꯥꯕ ꯂꯣꯏꯈꯤ꯫ ꯄꯨꯡ 4:40 ꯆꯠꯄꯗ ꯑꯦꯝ. ꯇꯥꯔꯤꯛꯀꯤ ꯑꯃꯁꯨꯡ ꯁꯖꯤꯁ ꯈꯥꯟ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯀ꯭ꯋꯥ ꯑꯃꯗꯤ ꯇꯂꯕ ꯂꯩꯔꯨꯒꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜꯂꯥ, ꯇꯥꯕꯥꯁꯨꯝ ꯑꯃꯁꯨꯡ ꯋꯥꯀꯤꯂꯥꯒ ꯔꯦꯖꯤꯅꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯑꯗꯨ ꯆꯥꯈꯤ꯫ ꯃꯗꯨꯗ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯗꯤ ꯕꯛꯁꯔꯒꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯀꯥꯞꯈꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯟꯈꯤꯕꯗ ꯇꯥꯕꯨꯁꯨꯝꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯔꯦꯖꯤꯅꯥꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯕꯗꯨꯜꯂꯥ ꯑꯃꯗꯤ ꯇꯥꯕꯥꯁꯨꯝ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝꯕꯥꯜꯕꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯅꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯤꯕꯤ ꯔꯦꯖꯤꯅꯥ ꯑꯃꯁꯨꯡ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯃꯁꯨ ꯎꯪꯈꯠꯅꯕ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯃꯈꯣꯏꯅ ꯑꯔꯣꯟꯕꯒ ꯃꯔꯤ ꯊꯝꯅꯕ ꯑꯗꯨ ꯎꯍꯧꯏ꯫ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯅꯝꯍꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯖꯤꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯨꯖꯤꯕꯨꯔ ꯔꯍꯃꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ
ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ, ꯑꯃꯠꯇ ꯂꯦꯡꯍꯟꯒꯅꯨ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯦꯝ.ꯗꯤ. ꯁꯥꯖꯤꯁ ꯑꯃꯗꯤ ꯇꯥꯔꯤꯛꯅ ꯃꯈꯣꯏꯕꯨ ꯇꯕꯁꯨꯝ ꯌꯥꯎꯗꯅ ꯍꯜꯍꯟꯈꯤꯅꯕ ꯔꯦꯖꯤꯅꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯕꯗꯨꯜꯂꯥꯒꯤ ꯃꯕꯣꯛ ꯑꯃꯁꯨꯡ ꯃꯈꯨꯔꯥ ꯁꯤꯈꯤꯕ ꯃꯔꯝꯅ ꯇꯕꯁꯨꯝ ꯄꯨꯗꯨꯅ ꯆꯠꯄꯗ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯕꯗꯨꯜꯂꯥꯕꯨ ꯊꯝꯂꯝꯂꯒ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯑꯕꯗꯨꯜꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯔꯛꯀꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯔꯣꯝ ꯇꯥꯕꯗ ꯇꯕꯁꯨꯝꯅ ꯕꯛꯁꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯕꯗꯨꯜꯂꯥ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨ ꯂꯤꯂꯣꯡ ꯅꯨꯡꯒꯩꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯕꯗꯨꯜꯂꯥꯕꯨ ꯄꯨꯟꯅ ꯊꯤꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯕꯗꯨꯜꯂꯥ ꯑꯁꯤ ꯀꯔꯤꯃꯇ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯕꯛꯁꯔꯕꯨꯁꯨ ꯔꯦꯖꯤꯅꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦ 23ꯗ ꯑꯦꯀ꯭ꯌꯨꯖ ꯁꯥꯖꯤꯁ ꯈꯥꯟ, ꯇꯔꯀꯤ ꯑꯖꯤꯖ ꯑꯃꯁꯨꯡ ꯕꯛꯁꯔꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯁꯥꯖꯤꯁ ꯈꯥꯟꯅ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯈꯤ꯫ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤꯗ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯑꯦꯝ.ꯗꯤ. ꯁꯥꯖꯤꯁ ꯈꯥꯟꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯕꯁꯨꯝꯕꯨ ꯑꯕꯗꯨꯜꯂꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯄꯨꯈꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯔꯦꯖꯤꯅꯥ ꯑꯃꯁꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜꯂꯥꯅꯁꯨ ꯇꯕꯁꯨꯝꯕꯨ ꯄꯨꯈꯤꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯁꯥꯖꯤꯁ ꯃꯁꯥꯅ ꯑꯕꯗꯨꯜꯂꯥꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯕ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜꯂꯥ ꯃꯍꯥꯛ ꯃꯊꯟꯇ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯗꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯕꯗꯨꯜꯂꯥ ꯑꯃꯗꯤ ꯇꯕꯁꯨꯝꯒꯤ ꯃꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯗꯠꯄ ꯄꯥꯝꯈꯤ꯫ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2021ꯒꯤ ꯃꯦ ꯑꯃꯗꯤ ꯖꯨꯟ ꯊꯥꯗ ꯃꯍꯥꯛꯅ ꯇꯕꯁꯨꯝꯗ ꯄ꯭ꯔꯄꯣꯖ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯊꯥꯅꯈꯤꯕ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯕꯗꯨꯜꯂꯥꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯕꯗꯨꯜꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯈꯤꯗꯕꯅꯤ꯫ ꯃꯦ 23ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯔꯣꯝ ꯇꯥꯕꯗ ꯁꯥꯖꯤꯁꯅ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯈꯤꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯋꯥꯐꯝꯇꯃꯛ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯇꯕꯁꯨꯝ, ꯔꯦꯖꯤꯅꯥ ꯕꯦꯒꯝ ꯑꯃꯁꯨꯡ ꯅꯤꯡꯊꯧꯕꯨ ꯋꯥꯍꯪ ꯆꯠꯊꯕꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯌꯥꯖꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯕꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯕꯗꯨꯜꯂꯥꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯀꯧꯕꯗ ꯁꯥꯖꯤꯁ ꯈꯥꯟ ꯑꯃꯁꯨꯡ ꯇꯥꯔꯤꯛ ꯑꯗꯨ ꯆꯪꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯖꯈꯤ꯫ ꯂꯣꯏꯅꯅ ꯇꯕꯁꯨꯝꯕꯨꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯁꯥꯖꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯊꯣꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 13ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯕꯗꯨꯜꯂꯥ ꯑꯁꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕ ꯎꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ, ꯇꯕꯁꯨꯝ ꯑꯃꯁꯨꯡ ꯔꯦꯖꯤꯅꯥꯅ ꯇꯥꯟꯅꯈꯤ꯫ ꯃꯍꯥꯛꯄꯨ ꯃꯤꯇꯔ 150-200 ꯔꯣꯝ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯕꯗꯨꯜꯂꯥ ꯑꯁꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯂꯤꯂꯣꯡ ꯅꯨꯡꯒꯩꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯌꯥꯗ ꯁꯥꯕ ꯁꯁꯄꯦꯟꯁꯟ ꯕ꯭ꯔꯤꯖ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯅꯝꯅꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯕꯗꯨꯜꯂꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯌꯩꯁꯤꯟꯈꯤ꯫ ꯇꯕꯁꯨꯝꯅꯁꯨ ꯑꯕꯗꯨꯜꯂꯥꯕꯨ ꯐꯨꯈꯤ꯫ ꯂꯣꯏꯅꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯕ ꯑꯕꯗꯨꯜꯂꯥ ꯑꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯇꯥꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯦꯖꯤꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯑꯕꯗꯨꯜꯂꯥꯒꯤ ꯃꯤꯍꯨꯜ ꯌꯦꯡꯂꯨꯕꯗ ꯁꯤꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯑꯦꯀ꯭ꯌꯨꯖ ꯇꯕꯁꯨꯝ ꯄꯨꯗꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯋꯥꯔꯤ ꯂꯤꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯤ ꯁꯦꯟꯗꯜ ꯑꯃ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯗꯜ ꯑꯁꯤ ꯇꯕꯁꯨꯝꯒꯤ ꯑꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯗꯤ ꯐꯣꯇꯣꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯁꯤꯡꯗ ꯂꯧꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯃꯖꯤꯕꯨꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯃꯁꯥꯃꯛ ꯌꯨꯝ ꯑꯗꯨꯗ ꯆꯥꯛ ꯀꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯈꯤ꯫ ꯂꯣꯏꯅꯅ ꯎꯪꯈꯠꯅꯔꯕ ꯃꯇꯨꯡꯗ ꯇꯕꯁꯨꯝꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯃꯍꯥꯛꯅ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯇꯨꯡꯗ ꯑꯕꯗꯨꯜꯂꯥ ꯁꯤꯕꯒꯤ ꯄꯥꯎꯁꯨ ꯐꯪꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯃꯥꯡꯍꯟꯅꯕ ꯑꯇꯣꯞꯄ ꯑꯦꯀ꯭ꯌꯨꯖꯁꯤꯡ ꯇꯥꯟꯅꯗꯨꯅ ꯁꯤꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯄꯜꯂꯤ꯫